같이 시작. Em á? Cái gì tôi chỉ cả Đi xài đó này đó đi, chạy xa bây giờ chạy như thế này thì mình chỉ theo con này ra đây mà. Wow, mình chỉ biết này hey, nó này, mình chỉ lấy in两把门啊，你能差不出八把了。Ayun na sunda, ang baga baba na napjo dito ulit. Kamain ba ni kamain na yung dinod. Sunda, hindi mo doon nang pain sa kale. Ngari. Wow, mga ino sige, wow. Hindi mo mga bros. Ini guys, sih. English. Mami kami sudah kaya. Mami kami sudah kaya. Iya. Mami kalau singkat dah. Tumning ngam bakal nak thag gaji. Are khujing ka bolo re ka am thui ka. Nungai je view ra ba. Oi. My favorite jaga oi si jo. Nukhit lak ko phong ge ji ma pa me ba. Nukhit lak ta close we jaga ge ji so am pam de ba. Kha ji khang ba ma lam ne. Tak cha ji ge ha ji kha khang ngam ne ba. Cha tho ko de de. Đó nó sẽ lấy vậy anh ăn thì em thu được phở ra này mà ngang ra buồm mà rồi năm hành dân người đó my favorite place in a second favorite place in Hujikse nong ju thayo ma le ba nong je machi am ta le ho am ho ri ta ba office home sa ni gari am chin je si bel pa pa di safe sam ji lu de trimmer am to ri than da ko thala ji rang di view la am ju ye sam tha chujik hat phom jom ta khang de ba sang am ni na चलूँगी हजिक ना मुक ट्रैफिक से खर फा माल नत्रगा सी जगह जी गई पोंबा सोंग में जाएगी आई चलो बा गई बड़ा चिल है हजिक सी बाज दी ट्रैफिक गाड़ी चिन को उधर ही ठीक को में साइज काय जगह मालियो आई हम नुआई जाजे आई ना तौगे ना खल्लगा थोलक पथबो मैम दो फट लोइसल्लगा सट नोंगी तौगदा मैम लोइसल्ला युम मोहन बे सी मु नुआई लेते नतबिदो को तौगेना चलियो फोटो आदु याइगा यादेगा मैम तौरगने प्रॉब्लम थोगा लोइदबिदा हलकोदा जो खै तल्लेबा ngasai tatki hौदनी ना ai somda thaba ama leibako di thabak to loisalama lai sina city convention ni maninglam side to ne uri je jam office lom salashi fazai view de बता रहे हैं
ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯇꯧꯕꯅꯤꯗ ꯑꯕꯦꯝꯃꯩ ꯐꯣꯇꯣ ꯊꯥꯔꯛꯏꯁꯦ ꯑꯕꯦꯝꯃꯩ ꯃꯁꯛ ꯃꯌꯥꯝꯁꯦ ꯔꯤꯑꯦꯛꯁꯟ ꯃꯌꯥꯝꯁꯦ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯁꯦ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯕꯨꯗꯤ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯕꯅꯤ ꯁꯤꯅ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤ ꯁꯤꯒꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯌꯦꯡꯒꯁꯦ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯁꯤꯁꯦ ꯑꯉꯥꯡꯉꯩꯁꯤꯅꯤ ꯉꯔꯥꯡꯗꯣ ꯃꯔꯥꯏꯕꯛꯁꯦ ꯊꯣꯝꯖꯤꯜꯂ ꯁꯣꯛꯏꯅꯦꯕ ꯁꯦ ꯈꯠꯄꯗ ꯉꯁꯥꯏ ꯂꯥꯛꯄꯐꯥꯎꯗꯤ ꯌꯥꯕꯅꯦꯕ ꯁꯤꯀꯣ ꯑꯣꯄꯟ ꯍꯥꯡꯕ ꯌꯥꯏꯅ ꯂꯣꯟꯕ ꯌꯥꯗ꯭ꯔꯦꯕ ꯑꯃꯨꯛ ꯁꯤ ꯕꯇꯟꯁꯦ ꯅꯝꯃꯁꯨ ꯂꯣꯟꯕ ꯌꯥꯗ꯭ꯔꯦꯕ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯐꯣꯇꯣꯁꯤꯡꯗꯣ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯣꯏ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩ ꯍꯥꯟꯅ ꯊꯦꯡꯅꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩ ꯑꯗꯨꯝ ꯗꯦꯂꯤ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯤꯡ ꯂꯩꯔꯒꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯨꯗ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯗꯥꯏꯔꯦꯛ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩ ꯀꯣꯏꯁꯟ ꯑꯗꯨꯝ ꯑꯅꯝꯕ ꯂꯣꯏ ꯈꯨꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯣꯝꯒꯤ YouTube ꯚꯤꯗꯤꯑꯣꯁꯤꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯂꯤꯡꯛ ꯍꯥꯟꯅ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯂꯤꯡꯛꯇꯨꯗꯗꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯌꯦꯡꯖꯔꯒꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯅ ꯄꯥꯝꯕ ꯑꯩꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯔꯠ ꯌꯥꯎꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯨꯔꯕꯅꯦꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟ ꯊꯣꯡꯗꯣ ꯈꯔ ꯃꯌꯥ ꯀꯥꯔ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯌꯥꯗꯕ ꯍꯧꯖꯤꯛ ꯌꯥꯔꯦ ꯍꯧꯖꯤꯛ ꯂꯣꯟꯕ ꯌꯥꯏ ꯍꯧꯖꯤꯛ ꯂꯣꯟꯕ ꯌꯥꯏ ꯁꯤ ꯊꯣꯡ ꯈꯔ ꯃꯌꯥ ꯀꯥ ꯂꯩꯔꯝꯕꯗꯤ ꯑꯣꯏꯔꯦ ꯑꯕꯦꯝꯃꯒ ꯄꯄꯥꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯕꯦꯝꯃꯒ ꯍꯧꯖꯤꯛ ꯐꯝꯃ ꯏꯗꯤꯠ ꯇꯧꯗꯣꯏꯅꯤ ꯀꯣ ꯏꯗꯤꯠ ꯇꯧꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯗꯤ ꯀꯃꯦꯟꯇ ꯍꯣꯔꯦꯟ ꯍꯥꯏꯕꯤꯔꯝꯃꯨ ꯀꯣ ꯀꯃꯦꯟ ꯂꯣꯏ ꯄꯥꯖꯒꯦ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯇꯧꯔꯛꯑꯣ ꯕꯥꯏ ꯕꯥꯏ